खुरमजरी मियंग ताबिदि सिंगु तराम ओक्चरी ngasi maroi ba pauda Olympic ta medal loba ngamna bagi damak foreign coach sing kauduna lamda masigi sanaroi singda takpi tambiba mathang chahidagi hauragani haina chief minister oibo bina phondokre mapung ba pau pizari Olympic ta medal loba ngamna bagi damak foreign coach sing kauduna lamda masigi sanaroi singda takpi tambiba mathang chahidagi hauragani haina chief minister oibo bina phondokre wafa masinga si Khuman Lampak National Sports Academy Indo Hall da pangtokhiba residential table tennis coaching camp loisinbagi thoromda mahana phondokibani Manipur Table Tennis Association asinduna pangtokhiba thorom aduda Works Minister Ratan Kumar Yaski Parliamentary Secretary M Prithviraj Manipur Olympic Association ki President Bijoy Koisam amadi Manipur Table Tennis Association ki President Dr. K.S. Loken Singh Susaruyaki thorom aduda Manipur Table Tennis Association ki President Dr. K.H. Loken Singh na numit kuni chathaba coaching camp asida North Korea ke Kim Fong Hena world class ke technique ya tapiduna North East region da leiriba angang singbo world class ke sanari sing oina ba hona bada apenba phondokhi punna training yakhai humdoi saruk yabagi manungda North East region ge sanaroi mapan aduga lema river sing asina state asigi oiri masigi mathakta North East region da leiba table tennis ke coach taruk amasu saruk yari table tennis ke indoor stadium ama thambina bagi damak Dr. Lokena chief minister ge puning jilsing ke North Korean ge coach Kim Song Hena numit kunni kha coaching tawa asida pendaba phondopga loinana chahi amarom angang sing asida coaching pirabadi world class ke players sing ohenba ngamgani haina thajaba pk thauramadu chief minister oibo bina culture tourism amadi sports na state asi masak tapa ngamgani masida sarkar na so ehenba miyeng changnabagi damak thorang kaya tauri Imphal city asi natural beauty oinabagi damak city asida sarkar na anoba construction tawdana ba thorang leire Indira Park asi extend tauragani loinana Indira Park ki nakal da leiriba hanagi assembly hall asi preserve tauraga thamlagani haiki chief minister ibu bina makha taraduna Khuman Lampak sports complex da hauzik sagaliba hostel asi December February manungda loisinana ba honaragani state asi da international level gi tournament pangthokpa yaragani mathangi chahi gi January thadagi Olympic masana singi discipline kharagi foreign coach kauduna state asi gi angang singbu tapiduna Olympic da medal progna ba honaragani aiki Thauromasika mari lena North Korea dagi lakpa coach Kim Song Hena mahangna angang singda training pibagi demonstration amasu utki State asigi oidiba mai amasung isingi fibam yimthang na state oidiba Mizoram ga yengnabada chawna khenaba lebeta natana ikainingai oiba fibam da leiri hidamasigi matangda akhoi paumi dagi akhanaba report ama Mizoram State Electricity Department gi fangwa pawi matungina state asigi apunba electric consumer masing ase lakh ama lising marphu taruk romni state asigi yimthong khodingda phangaliba mai ase Ranganadi Kopuli amadi Loktak Hydro Power Corporation dagi khaipa maini Miriam dagi laiduna sizinaba mai orabasu Englishing ani taramathogi July thada Ranganadi amadi Kopuli Power Project chawna breakdown thokpadagi pung khara mai mangkhiba adu natana ngasi phawa state asida pung ama phana mai mutkhiba leitri masida natana state asida load shedding leite minute anga phana mai pi dabada praja singya kanma pressure lei praja singna electric bill su changnai na pi hairi sing ngakta ngaiba State asida mining thina phanba ngamlaga Loktak project gi su state ki share fangliba Manipurna miam da mining thina phanba ngamdaba amadi nomagi manungda mai piba ngamdaba pung masingna helanba haibasi achawa wahang hangningai oiri Amoromda Miyoi la hena khundaduna khwaidagi chawba sahar oiriba state capital Aizawl da yomthong khudingi ising piriba asisu puning chingsinningai oiri Aizawl sahar da ising piriba asi sahar asidagi kilometer 15 rom lapna chenba Talawang Trail dagi lowwe singni Samudra imai dagi Aizawl gi awang bana meter lising amaga chani kun haibadi foot lising mari aduga Talawang Trail gi imaina meter humbu taret chawrangna foot chani 10 romni Phase manga thongna Trail asidagi meter lising ama chama yankhai humdoi wangna ising chingkhalaga yimthong khuding ahin nung thil naidana ising peri madugi damak Aizawl gi khwaidagi wangma phum oiriba Laifu thalangda Ising million gallon lakh yankhai thoi lising marphu amadi lakh kumunga sanba water reservoir ani semduna thamli Egi kunmu kumdharaba matungda Tlong River haiba sahi suppa kangdana sienba turel amakhaklai PhD department na pam tauraga
mathang mathang asum ising chi ching amadagi kakhalakoduna aizol gi manung da leiba tui khotlang reservoir si tana ising sing che kakhal अनपद वाटर सोर्स निंगथिन लेतबा अमदि फुट लिसिंग मरी रोम वांगना इसिंग चिंखलगा चिंगी युमथों खुदिंगदा इसिंग मरांग कायना फंगहनबा हाइबसुसु पात तुरेल अमदि पुखरीना चिंबा निंगथिन लेबा स्टेट असिना इकायनिंगाय ओइबो वाफम ओइरी हिरम सिंग असिदा स्टेट गवर्नमेंट अहनबा मियंग चंगबगी तंगाय फदब लेरी ISTV न्यूज के दमक यामा मोयांग थेंगलोइना पाउजम जरिबा रिचार्ड रंजन आइजोल इंडस्ट्री चाकवत हंबना मणिपुर की सेल थुंगी फिबम द चाउन मतेंग ओइगनी हाइना ऑल मणिपुर एंटरप्रेन्योर एसोसिएशन की प्रेसिडेंट एस ऋषि कुमार ना फोंदोक्रे एंटरप्रेन्योर सिंगी दमक इंडस्ट्री पाइखत यानबा इंफ्रास्ट्रक्चर सिंग सेमगत मथौ ताइ हाइरी ngasi hotel infal da pangthopa paumi singa unaba amada mahana wafam asi phongdokibani paumi singa unaba aduda thangjam agro industries private limited ke managing director TH Joy Kumar amadi association ki general secretary susar yaki ऋषि कुमार ना मणिपुर दा इंडस्ट्री सिदारकलिबा asi mai mapung fana fangdaba government machinery sing friendly oidaba state finance cooperation chehi kunithoi hena mathau tawdabanani phongdoki यामना कंसर्न ओइबा जगह खरदा एंटरप्रेन्योर फ्रेंडली ओइतबदगी बिजनेस सी नटका एंटरप्रेन्योर सिंगी वेंचर्स ले यामना खुंथिंगा ओइबा फैक्टर हमले एंड देन स्टेट की फाइनेंस कॉर्पोरेशन द वन एंड ओनली वन हाइतार को अम खत ओइबा अम खतसु ओइरिबा स्टेट फाइनेंस कॉर्पोरेशन मयामना मणिपुर हारिबा मणिपुर इंडस्ट्रियल डेवलपमेंट कॉर्पोरेशन जे लास्ट 22 इयर्स फंक्शन तोरक्त्रे हाइवे स्टेट फाइनेंस कॉर्पोरेशन ने फंक्शन तोरक्त्रगदी अखोइद फंड दरकार फंगमंगमद्रे दरकार रॉ मटेरियल फंगमंगमद्रे दरकार मार्केटिंग सपोर्ट फंगमंगमद्रे Amarom Joy Kumar na Imphal East District Industrial State ama lehenba manit ko mapung fana function tawhanba mafam khara khangdotuna industry ge growth center ohena na ba wafam phongdoki loinena industry tawriba singna thengnariba awaba kya gi matang da paladuna potchei putholaba matungda yonfam leitabagi awaba mayok nei ban blockade ki chethengna pothok yona na ba honabada awaba oiri haiki illegal taxes nataba like own security forces signa khoi sigi chaki port se यामना harassment piba truck wala singida truck driver singida moina port si gate tagi paisa lo wonta port sal hori mi kano de pack tagi akoi gi packet se si sal hori mi na dimapur yo bokan de guwahati yo bokan de adum port si khal mayeng ta sum factors tum nei ma pan port yo si si jo pacho factor mani na truck de akoi gi port si pineapple kumba te te khara ma pan da phang da port akoi sina khara hen comparative advantage le port khara yauri ba quality da kai da ma da Association for the Promotion of Mediterranean Students of Chingmairong Imphal East Sinduna Afaba Mahiri Singda Manamatum Pibagi Kunithoi Suba Thorom ngasi Chingmairong Daleba Thangjam Bir Chandra amasung Maipapi Community Hall the Pangthokre Thorom aduda Rimski Dr. Priyo Sakhi yauna sangnaraba mi kyana sawyaki Thorom go mari leinana souvenir amasung formaga loinana souvenir ama release tawki class nursery dagi class 12 fawbada leiba Afaba Mahiri Humfurom da Manamatum Singh Yantoki Amarum da Sagolban Kendra Development Beneficiary Committee na Sinduna Wahangbam Lekai Yumzau Lairembi Community Hall da Tarasuba Meritorious Award Yantopagi Thorom Pangthokre Thoromadu da Sagolban Kendra gi Hanagi MLA Dr. KH Loken Singha Amadi Beneficiary Committee gi President TH Ibo Chauba Singha na Chief Guest Amadi President Oina Saruk Yaki Sugna Sinduna Chatharak Pani Shiba Suk State Level Spelling Competition ngasi Hotel Infal da Loisin Kre Class 5 gi 7 Fawbagi category da final round da Mahiri Taramathoi Amadi Class 7 gi 10 Fawbagi category da Mahiri Tarana Saruk Haribo competition asigi damang mahiroi chatre ka humfuna saruk yaduna lakpani first second amsung third position da lupa lising tara lising taret amadi lising manga memento amadi certificate yauri Patsoi Kendra gi manung chanba sagol bantera wangkem ledak tongpram lekai thingbai jam ledak amadi yengkhom ledak ki mioi sing sinduna ngasi thingbai jam ledak machinda hui chamangarom anti rabies hida kapthokre Kendra sigi MLA obita natana social welfare minister AK Mirabai na sponsor tawduna joint director veterinary Imphal West ke lamjing makhada hariba lekai sing asina sinduna hida kapthokpa aduda lamdam adom gi mafam kya dagi mioi kya na masa masa gi yum daloinaba hui sing purutuna hida kapthokhe
Manipur Public Library Act English Chamapan Marifunipan Tabato Onto Hainangasi Manipur Library Association Malagi Music na Kaisampat Community Hall the Wakat Mifam Chatakre. Housing Manipur da Library gi iho Swatana Lady, Library gi Directorate Hangu, Library na Education gi Yang Nen Saruni, Library gi iho Chaukat Tabana, Afaba Education Pibangamdri have a Wahika play cards in the Take. Association gi President Sabita Laimayum na Fundoki Beda, Library have a Sigyan gi Ifuni, Loidana Losingi Mangalni, Central Library da Hangduna Ladiba staff sing Sakana Mensenbiu, Loinana School College sing da Librarian later Badagi Mahiri Singna Awaba Tenariba Asik Ohanbiu, Loinana Public Library Gidamag Budgeta Matik Chaba Sel Hapinaba Fundoki. Akoina last 25 years dagi ek ondana lairaba library gi ek ase the library the Manipur Public Libraries Act 1988 I say mas implementation to widaba thabak to on thok taba aduna maram oiduna Manipur da library gi directorate hang da basina maram oidana akhoi gi chawkhat khongthang da lairik laisu gi mahai masingi asidesta yamna District Agriculture Officer Imphal East Sindhunanga si Longmi Singh oiba awareness program ama pangthokpaga loinana low bada changba polam sing Longmi Singh da yenthokre irei masanglen lamboi khongda pangthokhiba thoram aduda DAOS Gunija yauna tongan ba mioi singna sarwyaki Gunija na phongdokhibada piriba polam sing asi fazana sizinaduna lamdam asida chathok marang kaina puthoknaba honaminasi haiki Ideal Educational and Child Welfare Society Tagyal Kolom Lekai na Sinduna Tagyal Kolom Lekai Community Hall da Class 10 namadi 12 da Mark Wang na Fanglakpa Mahiri Sinda Manama Thumian Thopagi Toromama Pangthokre Amarom da Kasar Road Athletics Union na Sinduna Sagolban Kamnam Bazar da Mahiri Sinda Manama Thumian Thopagi Toromama Pangthokre Toromadu da Lamdam Adongi Sangnara Bamyo Kyana Sarup Yaki National Highway number Kuntra Taret Imphal Jiribam Lambida BRO na Suriba Thabak asi atopa work agency na Tragana Manipur Sarkar na oina loksilaga subiu haina Transporter and Drivers Council gi President Banjena Phongdokre ngasi MJ Avenue da laiba TDC gi office ta Paumisinga unaba mada mahana makhata na Phongdokhibada Manipur da BRO na Suriba Thabak khusu asi matam ngai na subana progress leitre handak BRO gi Lieutenant General AJ Patnayak na Ministry of Road Transport and Highway gi Secretary Bijoy Sibrada Chithi iduna highway sida barak amasung makuthong gi phibam phate haiduna ton 19 dagi handbag gari sing chalhandanaba amadi tha amada convoy gari sing yamna hanthana chanaba hairamni ba wafam sing asi Manipur praja sing asi wana naba amasung chana thaknaba polam tangna nabagi machak ama ohele Manipur praja bu karisu oidana khanba BRO Manipur dagi hankhro makoina suba thaba pumna Manipur sarkar natragana atopa agency da pibana hena fargani thongi hanging clamp fauba leiraga hapning daba BRO na Manipur prajagi da makhan ba habisi oithokte makoi gi thawong asi yamna fazadaba amasung lebak macha ta da thawong ni works ki commissioner Ramuiva amade chief secretary DS Punyada chithi leirabasu tuminna leisilamba asi laibak thibani Hiram asida Manipur Sarkar na athuba matamda tangai fadaba sing adu paikhatiu garigumba BRO na ton 19 dagi handbag gari chalhaloi hairabadi khudakta TDC na highway asida gari chatpa punglep lepkani thonggi fibam fatrabasu Manipur Sarkar na semdrabadi TDC na semgani haina makha take BRO ni iramiba city sida thongse semjage thonggi siananba paisa piuni iramde Jumia, Madam Kitan restriction toxi, Tam restriction toxi, Tam Kai to Koyaba, Adamana University, Tongi Senge Shapi, Hiram Dev. Ado the Kari hidden agenda. Chief Secretary Masana report upon trade, PWD Commissioner Masana report upon trade. Muy Tongi Semudore, Adana Quiga, email to Sapaya Rodore, Adana Quay put my only Puvia Rodore, Ado Dimasi, muy Kanabun Tway actually, the government, state government. Projectu Makata and about Biarona to Simbir Rohaba, state government to Simbir Rohaba, Yinbidraba, Adur, Tidishness. MBBS BTS ki entrance exam pangtok tabni haina MSF na dabi tawduna lapagi saruga moina ngarang medical directorate ke office solon silubagi damag
MSF की प्रेसिडेंट यावना मियोय मरी पुलिस ता फाजन क्रे मसिगी मतंग दा ngasi MSF na senduna Imphal West ki mafam amada paumi singa unakre MSF ki general secretary R Koireng na phongdo ki bada mahirui sina masagi hak tan bada police ta fajan ba thawong asi pende police na fajan kraba MSF ki miyoy sing adudi president L Umakant Maite vice president A Boinau Imphal East ki president K Romeo amadi assistant finance secretary S Debling ni haike MSF की खोंजंग दी पांदम फंगद्रिबा फाव चलसिंगनि हाइना फोंदोखि दाबी असी एजिटेशन असी मखाताना अदुमक MSF ना संगसिन खिगनी मेहरोई सिंगी हक अमसुंग एखोइना तांजरीबा जस्टिस असी फंगननबगिदमक कोऑपरेशन पिबिननबा MSF ना लेबाक मियाम अमसुंग मरुओइना लेबाक असिगी इंटरेस्टा थौ पुबिरिबा इसिनो क्वाइकिबिकता MSF ना अपील तौजरी मरोइबा पाव मखना पिजरी ओलंपिक ता मेडल लौबा ngamnabagi damak foreign coaching gauduna lamdam asigi sanaroi singda takpi tambiba mathang chahidagi hauragani haina chief minister O Ibobina phongdokre yeng tabiru biswa mukana kurumjari